जिरेबाम के जाकुराधोर दगी कुकी militant singna फाखरगा तमथीना हातखिबा मियोय तरुकी मनुंगदा मियोय अहुंगे ऑटोप्सी रिपोर्ट लाखरबा मतुंग था निपान खक्ता ngairiba लाइश्रम लमगानबा यावना मियोय अहुंगे ऑटोप्सी रिपोर्ट सु लाखले इंडिया टुडे ना रिपोर्ट तौरखिबगी मतुंग इना ऑटोप्सी रिपोर्ट सिंग अदुदा लाइश्रम लमगानबगी ओय थंगबा khu-Oo Da Nongmei maru ama kapsinkhi thabakta thangna thinba chairungda arumba pot sakna thongkhibagi khudam phangle loinana angang asigi Mamit Animak Yaoramkhide hairi thabakta thangna thinba aduna maram oiduna thabaki saru polang teklamkhi chahini pan da ngairiba telem thazamanbigi oina mahaki thabakta nongmei maru panbadagi phawdoktuna chatkhibagi dakfam leiramkhi nongmei maru phawdokhibada Thabombi amadi thabaki saru sing teklamkhi hairi amaromda chahi kuntrama thoi surabi telem thoibi ge autopsy report ke matung ina mahaki thabakta nongmei maru ahum pukta maru ama panbagi mafam leiramkhi koki sarukta akanba potsak amana thombagi koki saru kairamkhi amadi thopsu yaoramkhide mahaki mit animak chongthoklaga leiramba thengnakhi खुदांग अनिमक साथिना सोकलमखि हाइरि पनबयाय लाइश्रम चिंखै nganba सिंह चाही अनि मखाय लाइश्रम हेनथोइबी हैतोनबी देवी चाही कुनमंगा अमदी युरेंबम रानी देवी चाही हुमफुनिपान के ऑटोप्सी रिपोर्ट सिंह दसु तमथीना ओट नैरगा हातखिबगी वाफम फोंदोरखिबा लैख्रबनी।